Hौzik faubagi kwaidig update oiba pau tabiriba singbu Bisanta Saikhom na taram na uksari hौzik ahambada maru oiba pau miyamda pizari Manipur State Pollution Commission lingnaba Assembly na wareb lauduna thabakta onthokpiyu haina kokomi amadi UNC na phongdorakli Inkol masjid ama piyu thabak hapige haraga thabak so haptana inkol launaba honarakpa khongpham handokpam thoi haina phongdorakli Forest Range Officer na lengoi purakpa truck fazilubadagi ban kaukhre truck kaya ama lambida panduna laire Sanari shingi puning hantan gumsi lengang asina sanari shingi thaurang kaya ama paikhatli haina Govindas konthok zamna hairi Sor honba fawada GST larok kadoribra haina CPI na phongdorakli Loinana Singh Tamgi district single lady Bakendra Taragatarukta recommend Tokiba Makal Kyagi Tabak Taragataruk Atubu Matam the Tabak to on Nava process Haure Haina Lesem Basana Zaubana Hairi Hauzik Maruiba Pau Sing Miamda Sandona Pizari Tahasiki Sechet Kunga Manga the Gifamba Hawaduriba Manipur Legislative Assembly Gimipamda House members Singna Manipur State Population Commission Amaling Naba Wareb Law Widuna Atubu Matamda Toy Dana Tabak Oina Pangtok Pinaba Kokomi Amadi UNC Maketegi Phongdorakli Manipur illegal immigrants singi infection na maram oiduna orakliba demographic imbalance asida Manipur gi indigenous people singda yamna sathiriba mongda akan base tengkya pirak padagi kannabagi thabak sing pakhanaba kokomi amadi UNC gi apunba mihut Kangbu amana Manipur gi Chief Minister da chahi asigi Jun Marida memorandum ama pisinki masigi makata rakpada Manipur gi Chief Minister da pisinki ba memorandum aduda yawba warol singda chap manaba warol sing yawba memorandum copy ama India gi Prime Minister amadi Home Minister gi mafam dasu chahi asigi Jun tara da pisinduna kokomi amadi UNC na Manipur da demographic imbalance tholiba sitingna bakan ba khongthang sing atoba matamda packet pirakna ba taksinki hairi Memorandum sing asida maru oina paliba wafam sing di Manipura NRC update tawduna illegal immigrant sing mapung phana khandolaba matungda makhoibu makhogi maramdamda halan ko natragana lenga ki makhada lamdam asigi indigenous people gi interest amata soon daba mongda makhogi oiba arrangement ama tawgodabani haiba sini NRC update tawnaba sem saba amadi demographic collect tawduna state lenga ta yamna Inefficient oina matam chana belu labor recommendation tahonnaba Manipur State Population Commission ama atubu matamda lingduna thabak pangthok piu haiba sisu memorandum aduda panba dayaw buwafam amani hairi Sahi kunga taruk longi mamangda RK Nungsitombi amadi masanupa Ana pau tharatuna amadi arkening sitombi masa sulaktuna fit kun pakpa fit nipu sangba inkol machet ama piu nakhogi imungi miyoi amasu thabak hapke haina mahaki mama Bisnupur Ward number 7 da leiba RK Ningol Takhalam Ongbi Akesna Devi dagi RK Nungsitombi na sebang amada soi tawkraba matungda thabak hablakidana Nungsitombi gi machanupa Krishna Kumar na inkol lawna bohonaragdibagi khongpam handok piu haina Takhalambam Takhelai Madevi na Bisnupur da leiba mahaki yumda pangthokpa paugi mifam amada phongdokre hari Dimapur da lengoi purokpa truck sing Kangpokpi district Modbung Forest Range Officer na fajin kibeki mayukta haukiba ahing nongyai dagi Impal Dimapur lambida matam kaktana ban haukre ban asi Sanapati district Truck Driver Union Sanapati District Truck Owners Association Manipur Driver Association amadi Gorkha Drivers Union Sathaki Bani Hari Banasina Maramoiduna Dimapur Daki Impal Tamna Pot Puduna Lakpa Gari Kaya Hauzik Mau Maramda Panduna Lady Association Ashigi Thongmi Shingda Lambi da Toktuna Lambi Tingbagi Tabak Chatari Northeast Federation of Trade Union General Secretary Priya Nafungdo Kibada Forest Range Officer Gi Thong akan mong da yaning da ba fungdo pagalana fajin kiba gari singa thubu matamda thadurukna wathok asilochinna ba apil tauki Lamdam asigi sanari sing pungning hantabi ganu lenga asina sanari sing kanaba thaurang kaya ma paikali haina Yasti Minister Govindas konthok jamna phongdokre Ta asigi session mapan dagi taragani thoi fawbada Himachal Pradesh ki mandira pangthokadaba kungani thoi raksuba sub junior national wushu championship ta Manipur gi mohol sindana saruk jadana medal larok laba wushu training school nasugi sanari sing asi nasuk training school na sindana nasu maning community hall da taramna okre Minister Govindas konthok jamna makata na haiki sanari sing na pinglingai dagi national gi thakta
Sananaba matamda medal fungnakpa amadi mapung mari farakpa international thak yorokpada medal loba ngamlaktaba asi laibak thibani masi sanarusing puning hantakibadagini masi nungaitaba amani haina fongdokli aduna sanarusing wangkhal hantadana aikogi pandam adu fangnaba hotnaba da lep kumsi laibaki mingsit puraknaba hotnasi haina fongdorokli. Narendra Modi ne lusungba ND lengangna folam kaya GST ga ka hena lauragani harakliba si laireba miyamgi yamnamuk kudong tiningai ni haina Manipur State Council CPI na thadorakpa Cherol amana hari Cherol asina hari thabak asi torakpada Manipur gumba pikpa mineral amadi factory gumba lejitaba state ki miyamdari hena waba ama thengdaragani Manipur da agri fruit ki asoba factory link ba haibasi lelo state ama oibana ngamdabadagi agri fruit ki small scale industry masa kya taujari raw material lerebasu sem saraba products sing adu mapalamda paksana thadok pangamde state sigi manungda ayambana consumption tawnaba sem sajari adubo handaki Narendra Modi gi GST gi khulau asina thabak sing asi tawjariba innovator punumakta kan masaifu amadi piragani hana lauramba changdagi chada manga hengan na lawgadoriba asina punumakta awaba thengnaragani lawmi singa law uning ngaktabagum industry masa tawjariba singsu hatpi baga pangkak oiragani haina fongdorokli. Rajya Sabha ki MP su oiriba Manipur gi ningthole semba sana jaubana ahanba MP local area development scheme listing ani kumathoi kunithogi apunba sempam lupa crore ani ki manungda lupa crore amagi listing marpu taraga taruki administrative approval amadi expenditure section phangbaga loina sing amadi tamgi district singda leriba assembly constituency taraga tarukta recommend tawkiba makhal kya gi thabak taraga taruk athubu matamda onthok naba process tawba hokre state sigi miyam gi development gi sorg amo oina paket ka dariba thabak asi mai pangna bohona bada miyam su mateng pangbina basana jawbalai shemna miyam da appeal tawki Rajya Sabha gi MP ningthole semba sana jawbagi OSD kam media advisor M Sibadatana thadorokpa Cherol amana hari paket ka dariba thabak sing adudi kumbi sigi Salan Konjinda Community Hall Saba Kairao Esigi Janam Sandrokta Community Hall Saba Andro Esigi Morangpure Mamangleka Inkol Lokonda Irrigation Pon Samba Thanga Esigi Kairao Lokonda Irrigation Pon Samba Mayang Imphal Esigi Sarui Bungda Community Hall Saba Langthawal Esigi Chajing Lakpa Purei Romba Hindi Public Hall Saba Wangkai Esigi Ima Tharaima Ground Soibam Lekai Ahonggaida Community Hall Saba Lamnai Esigi Yang Pokpi Kethelda public pond with boundary fencing amasung bathing platform renovation tauba ukrul esigi ukrul town the whole Saba Chingai esigi Sangpung village the community pond for rain harvesting Saba Fungyan esigi Maku village the community pond Saba Nungbai esigi Khopum village the public toilet Saba Tamai esigi Azuram village the Toksem subdivision gi Tamilong community pond Saba Tengnopal esigi Aimon Singung Hut village the community park Saba Saitu esigi Kochakul the community hall Saba amadi Cycle esigi Hongman Tangkul village the guest house amasung wall fencing khaba gi thabuk singni hairi Kamjong district ki administration na Sinduna district asigi oiba singi lusingbu singi numit amadi miyam gi numit Kamjong district headquarter town hall da pangthokre masing yamlaba miyam na saruk yaduna pangthokiba tawram aduda miyam gi tongan ba demand sing amadi waka sing phanganaba gi damang apun bar department kun ngamapan na makoi gi district 11 office sing hangdokhi hairi Lamding Educated Welfare Association Lewa Lamding Thobal District na lamdam asigi yaifana bali sangsin na pakalak pathabaki manung channa Lamding laikai mangada laiba yumda yokpa sansing ana yek yaudana ngasi ayuk pung 3 tabadigi hogduna foot and mouth disease ki hidak sanya khairom da kapthokre haina lewagi Cherol amana hari Cherol asina hari vaccination program asi Thobal District Veterinary Department ki makhada sangayampam dispensary ga Lewa Lamding ki khosamnaduna pangthokpani amaramda sangi mapu singna Lewa Lamding amadi sangayampam dispensary ki staff singbu thagatpa phongdoknaki matam amada sokna samnadaba yade haidena tongana inthok piduna hantana thambiram laba loi kanglup asi hauji muksu kanglup asi sakhutba yade
awang bathaki mai masing tamba yahloi dabani haibalanga ki aron be agenda lairabra haibagi singnaba yaure masigi mayek laraba kudamdi Central University ki thakta onkhaktraba Manipur University ki admission process ta central norms sana hanbidana amadi handak TG Higher Secondary School ki science stream amadi art stream ki admission eligibility da reservation norm chana handana schedule caste ki oina arts ta mahiroi manga amadi science ta mahiroi mari gi ming khaktamagi holakpa sini haina all casting student union aksugi publicity and public relation information secretary Naurem Rolando na kuyek piduna thadorokpa cherol amana hari cherol asina makata raduna hari TG Higher Secondary School da chaliba session asigi oina science stream gi mahiroi chambre amade art stream da mahiroi chahum khanna bagi eligible oreba mahiroi single list ama thasi kunda thorakhi School asina semjaba admission norm ki matung ina direct admission fanglaba entrance test khalaba amadi tongan tonganba reservation seat ta admission fanglaba single list tholaki laibak thibana thokliba list aduda schedule caste ki mark wangna fanglaba mahiri singsu unreserved category da chanhanbagi mahutta schedule caste ki reservation da adamak thambiraki masi reservations norm ki wangmadani haina phongdokli masina adumak chatnaraba tarabadi schedule caste mahiroi sing TG Higher Secondary gi arts ta mahiroi manga aduga science ta mahiroi mari dagi hena tamba yararoi haibani masina takliba asi SC mahiroi sing awangba thaki mahima sing tamba yaroi haiba asini reservation norm chana haloi double leraga di kanglup asigi mahiroi sing unreserved category da adumak chinghanbibana fare hari Hiram Masida Langa ki Education Minister, Education Commissioner, Education S ki Director Mari Lenaba Officials sing athoba matam dam yeng sangbiduna admission process asi thingjin biduna kanglop amade mahiri singbo awang mathaki mai masing tamba phangan bina ba honaraktrabadi aksu kaksing na kanglop asigi miyanga khusanuduna makhal makha kya gi khongjang changsilagani haina cherol asina makata na phongdorokli ki marks na thangta Mahi kanglon sing asibu mipung kudimagta hayanaba madilam damasida layriba ikalagliba mahiri sing amadi hawalagliba na harol sing bu taksi kasi layba hauna loncat khangba imalayba punung shiba masama ufaba madi tinjang kajang daba kunai ama sagan nabagi pandam da ipa ipusing na masama su oiba kogi damag thambiram laba yellow inat masana thangta tambibagi sarug ama oina Yaibiral Children Home kaibi sanapata thasi kundagi kimas ki advisor laitan tem damen regulation makhada tambiba haukre haina kangle Indigenous Martial Art and Culture and Society kimas ki publicity and information secretary El Saitam Jit Maitina Thandorokpa Gerald Amana Hari Draupadi Murmu na mai paglagpada Indo-Myanmar border town Moregi miyamna yaipa paujal pirakli Ngase ayuk Hill Tribal Council gi office ta Moregi tongan ba community gi leader sing yauna More miyam amadi BJP gi wak singa sindana Draupadi Murmu na India gi taraga manga soba presidential election lising an kangani thoida India gi president oina mai paglagpada harau tayam gi thoram ama pangthokki hairi Haujulo silakpada maruiba pausing amuk kahna miyamda pizari Manipur State Population Commission lingna ba assembly da warep lauduna thabakta ontok piu haina kokomi amadi UNC na hari inkol machet ama piu thabak hapi ge harga thabak so haptana inkol launa bo honarakpa kongpam handok piu hari Forest Range Officer na langai purakpa truck fazil lubadagi ban haukre truck kaya lambida pandana laire Sanarising pungning hantagum si lengang asina sanarising damak thorang kaya paikatli haina Sport Minister Govindas Kwanthokjam na hairi amadi sing tamgi district sing da lairiba kendra taraga tarukta recommend tawkiba thabak makhal kaya gi thabak taraga taruk athoba matamda thabakta onthoknaba process haure haina sana jawale sembana phongdorokli Ngasigi oina pijariba pausing asiga loinana loijare Diamond Radio na numidang wada matamda phongba pause singdagi lokthokchaba maruiba pau miyamda pijaba tabiriba singba mukka hana kurumjare